liver cirrhosis na Manipur mi kayam sige sina ungta detail yengo. Liver cirrhosis. Even aigi kendra khakte di loire. Ay haning de. Maram di nakan the plastic te yomang loin phangnaramina. Ayuk tagi sak charam dagi singba. Mi ama shibagi singani. Soisti ama tawbagi singani. Usop ama tawbada. Sisya dum compulsory ki film dalai na re. Phane am thing na bhone mayam khangbi ram gani fari ba mayam tawri mayam ai social media na thakali to pula ngasa gi plastic mayam phadana bottle mayam phadana pukali ba mayam do phaba hujik su lepte. But yum na sanga khundi thugai ro ba yade. Khun thugai ro kanda kabui sin lauk sin hari akhoi tradition ne. Akhoi gi dharma gi phungja bani. Sangwai sanguni akhoi gi hainabi ni akhoi gi horpa sinata de akhoi kai dongni. Andro sanguni phayeng sanguni. Example kargi wani. Sina purazu thingba ngamdra ga kai dog dage ne akhoi ne khanar kan eh adudi prajadi kanda ba yade akhoi. Praja sang suon ba yade. Hujik lukhawi masing hangkalai ba mapa le jadraba masa singna tawri isina masina akhoi de kari society da achoba impact kama unrest ama pirakani aduni masi kamaina time le akhoi ta hoksi hujiki mirol se akhoi na kanbang amdra su tungi mirol de akhoi kanabo hona se haibagi adugi wakhal da logjarapane. Number 1, local brew leiriba mayam semngai gi oiro phayeng gi oiro adagi akhoi kabui sinau singna thongbo oiro hairiba thongaga lepu yadraba kangbu se akhoi adagi export code dominini gi Honorable Minister Singh adagi excise ki secretary yauna akhoi ada Gawada tharga moi leiriba distill kamai tawi karai dagi por happy kari yali kamai tawi karina haksang sokti sokpra punamaksi yang haluro matung da moi adagi tim lakhini tim lakhre yes ngarang tim lakhre hujik sengmai gi chungni ba moi chalaga yengani andro gi singni ba moi yengani kabui sing sinau sing sungni ba pham yengani kramai sungi kari happy kari mix tawi hell hazard we ba yawbra yawdabra hai ba pot mayam si yenga kanda fajana international level gi haksang sokta gi sang da puthol kanda local brew city yaring ge akhoi gi an ba pandam se koi mapan da thadok kanda madu gi akhoi gi branded oi ba akhoi gi state ki ama su tawba adu ga akhoi da income su generate to. Number 1. Number 2 da akhoi gi sida leiba raw materials ki home orange ginger adagi pineapples sigi mayam sigi oiba beer common ne akhoi gi pot mayam di leiraga akhoi mapan dagi leiraga thak leire pot loi leiba akhoi da potential adugi pot leiba ana haibu pot mayam se koi phajana tanar kanda pineapples leiriba fruits mayam sisigi oiba koi beer factory state sida link la kanda haiba beer si state su consumption tauba adugu mapan gi pamba singa thatu akhoi gi poti mapan gi mina di am pame akhoi gi kyong go se pura high demand ne hanta keno daga akhoi gi Dubai daga pu bu sa padu da phanghau de leina gi badai ba koi keno lekte aduna sima beer sidi ising dongna mayam na longna rabani aduga akhoi gi product sisu adai di henkal aneba ki hongi product akhoi gi leiriba mayam se madai di henkal aneba adu nga sai sing da akhoi kari adu da copy gi adu gi dai leini mayam se loina sense la aneba. We are very grateful to the people of the state, mainly